Maitham Kajal Devina Kurumjari Ahanbada Maruiba Pau Pizari Bisnupur, Churachampur, Imphal East, Kangpokpi, Imphal West Amadi, Juribam District, Sekmai, Lamsang, Lamlai, Juribam, Laimakong Amasong, Moirang Police Chasangi Jurisdiction Singda, Armed Forces Special Power Act 1958 ki Makada, Disturb Area Lautokre. Kuki militant singna fazin kiba angang ahum yauna punna miyoi taruk athubada tekta kaidana thadorak kadabani haina wakal khongjang sangsankre. District Zonal Level Science Seminar 2024 Pangthokre. Luinana Meghalaya gi lalhaulop Hainian Trap National Liberation Council bo ainaya double loop ni haina Union Home Ministry na Lautokre. Mapung Weba Pau Pizari Central Langa Ministry of Home Affairs ki Additional Secretary Piyush Goyal na ngasi thokiba notification amanat tampaki District Bisnupur, Churachampur, Imphal East, Kangpokpi, Imphal West amadi Juribam District singda insurgent group singna chathoriba hana sunabagi thaudo asi kupna yenglaba matungda hariba district sing asigi police station taruk Sekmai, Lamsang, Lamlai, Juribam, Laimakong amasong police chasangi Jurisdiction Singda Armed Forces Special Power Act 1958 ki Makada Disturb Area ni haina Mathang Chai gi March 38 fauba Act asigi Makada thamkre Irang intharak labadi amuk lauthokani haina Ministry gi notice asina khangalakli Ministry of Home Affairs ki notification asina Makata na hairibadi Manipur lengak na Armed Forces Special Power Act 1958 ki Section 3 gi Makada Tampaki Police Station Taramapan yaudana Act asigi Makada Disturb Area Chahi asigi October amasung September 13 State Cabinet na lauthokiba asigi manungda irang yamna leiba police station taruk ashida security na ahenba law and order ngak nanabagi damak hariba police station taruk ashida ministry na ngasidagi disturb area lauthokibani hari Kaksing District Police BSF amadi 46 Assam Rifles na ngak senduna Kaksing District ki Serau Sugunu Lamaidong Chandel gi Chungsang amadi Tangjeng Kawaki local sing asi low khauba yaibagi thabok sathakre Sugunu amadi Serau gi lawfam sing District Police amadi BSF personnel sing na ngak senduna lawmi sing na low suki Lamaidong amadi Chandel gi Chungsang dana Kaksing District Police BSF amadi 46 AR gi kangbu na aduga Tangjeng Kawak area dana District Police amadi BSF singna ngak senki Imphal East amadi Kangpokpi District ka tainaba mafam singda leiba Lamlai Assembly Constituency gi manung chanba Thamna Popi Sanasabi Sabungko Khunawa amadi Santi Khongbal na chingba mafam singda Security Force singna low lojua fawba low lofam da ngak lagani haina Lamlai Assembly Constituency gi MLA Khongba tabam ibom chana phongdokre mafam sing ase hariba mafam sing ashida MLA na low shupam da ngasi dagi Security Force sing ngaktuna low shuanba hawanba amadi oriba phibam sing yengshinba gi tharamda Kibani, MLA Khongban Tabam Ibom Chana Hai, How Kibanumi Karani Ashida, Kuki could like Pibe Singna, Lepaladina, Sanasabi, Tamna Popi, Sabonko Kuno Amadi, Santi Khongbal Chingba Pamda, Low Shooting and Da, No Mayamadi Bomb Sizina Duna, Landa Bagi Tabok Tarakli. Oyakli Bafibama State, Tinana Ba, Nasidagi Hauraga, Low Lopa Loidriba Fauba, Hari Bampam Singashida, Security Force Ngakuna, Low Shugani Haina, Paladuna, Jingi Mapam Sing Ashida, BSF Amadi, Indian Army na Ngakdaga, Tampaki Low Shuriba Mapam Sing Ashidana, State Force na Ngakani Haiba Wapam Tamki. Miam na Low Shubada, Mipaiba Pupigano Haina Paladuna, Low Shubagi Matamasi, Ayupung Mapandagi Hauduna, Nuntelpung Ahum Pauba Oigani, Security Force Sing na Low Lopa Loidriba Fauba, Nintina Ngak Sengani Haiba Wapam Mahak na Pongdoki. Hana Popi the Kadori, Sarasabi the Kadori, the Aduda Kadori to come to Hungana, Itarene. Aruheta, Mayamsi, Tatra and Pansidi, Maxi Heta, longer than a Hawaii is acting at whom to come to be sounding ba, pain the lemon cooling ba. Awaba Mayam, my own remarks the Sumba, Arano Fox and the symptom, please. Masimta Dita Vigano, I was in Tangabil.
Jiribangi Boro Bekara Police Station gi manung channa leiba Jakurador da kuki terrorist singna satharakiba landa angang macha humiyauna mioi terok fajinduna thamkiba adu bada thadokna ba lengakna akan batlak thabak lakhatlu haina amuba best tuna ngasi kokomi student front ki ming makada mairosina wakat khongjang sangsangkre khongjang ngasti gi saruk ama oina ngasi TG Higher Secondary School gi mairosingna school mamangda thoktuna wakat khongjang sangsangkiba ga loinana kholaw kaya so lawki khongjang adu da saruk yakibi mahiroi amana hai ngasi asi India gi mafam kudingda General Day haina walal taunari adubu lamdamashidadi haraubogi mahuta awaba nungaitabana pik thanduna leire tha sege taramathoida kuki terrorist singna juri gi maitei singda landarakduna angang ahum yauna mioi tarok fajunduna thamkibagi thaudok mahiroi khunaina akanba mongda pendaba amadi thamoi shokna nungaitaba fawbaga loinana center amadi state laingakna numit mari ni pharaklaba fawba makoibu tekta kaidena rescue tawba ngamdabasi yamna pende athubada lengak asina makoibu tekta kaidena phangnaba akanba thabak sing na khoipiu phongdokhi angang ani yauna terukmak asengam yaudana mioi terukmak kudakta thadok piraknanaba kudakta asengam yaudana miyam aikoda sina biu haidana state government amadi India government da lokat payaba thabak kaya bangthok paikat piraga aikogi ikutta kuki narco terrorism tagi asengam yaudana aikogi ifamda sina biu haibasi aina hajir Nakalamaramda Kokomi Student Front ki coordinator Ningthaujam Dana Kumar Maitaina hai si angang sing amadi mahiroi singi yamna nungaiba numit amani adubu lamdamashidadi yamna thamoi shokpa ningba kaiba numit haibadu oire juri gi thaudokta angang ahum yauna mioi tarok fajinduna thamlibasi atubada tekta kaidana thadoknanaba amadi rescue tongnanaba center amadi state lengakna hoina gadabani hauzik lengakna makoi sing adubu rescue tongnanaba hotnariba thawrang asida pendaba kayamarum amalei lengak haibasi miyamna sembani miyamgi apamba khangna thabak tawbiu miyamgi asawa pankhei loiraktuna lengaki mathakta ongkhat lakloi hainingai leite akanba achouba ihau lakani maramasina miyamgi damak khallaga thabak tawbiu phongdoki mahakna hai juri bamgi MLA na phongdokhiba wafam adu mihut ama oina yamna ikainingai ni mahaki kendrada wathok lanthok thokpada chief minister na mi kalu haidriba fawba mahak kalui dawribra haiba wahang asi hangningi makoi masel gi manungda leiba wa mapal thokhan birakanu makoi masel adumak ngangna jau miyamgi mihut ama oina miyamgi yaifana ba pakhalfam thokba thabak lakhoi piu phongdokhi ngasigi khongjang aduda today is Children's Day release the innocent children release our friends haibana chungba plate card kaya sujina khibaga loinana phajinduna thamliba sing athubada thadoknaba kholaw kaya so lawki ongkhalaga kusharoi hania leite ongkhalaga mkhoi mathakta koi achok akanba protest action kya to hania leite baramaduna miyamna yarga thakiba lengani miyamna yarga semkiba lengani miyam khalaga tongdasi miyamgi khalaga tobiu haibo si ko student friendly mai hania Kuki terrorist singna fajinkiba mioi taruk athubada thadorak tabatarabadi achoba ihau lakpa yai haina juriba students forum na phongdorakli tha sege taramathoida Jakurador da kuki terrorist singna landa duna angang ahum yauna mioi taruk fajinduna mafam khangdana leiriba sege mayokta makoibu tekta kaidana thadokadabani haibagi demand ngasi Manipur University gi geta University ashida tamliba juribamgi satra satri singna wakat khongjang sangsangkre juriba students forum na senduna chathagiba wakat khongjang aduda forum asege president Namairak Pam Chinglem Bana Hai, Nupi Angang the Chataba, terrorist Kate Hawang Kodak that Lepkadabani, Lunana, Kuki terrorist na Paduna Mafam Kangana Tamliba, Karishu Kangza Riba Angang Ahum Yauna, Mioi Taruk Atu with the Tadopira U, Lengak Nasumakoibo, take the Kaidana, Imung Manunda, Sinanaba, Akan Batawang Sing Nakopiu Fondoki. Waka Kongjang aduda maralizeta banupi angang kudakta thadu juri bam prajagi damak leiriba government ki thawong yaning de take immediate action against cookie terrorists haibana chungba plaka kaya sujina khibaga loinana kholaw kaya su lawki militants in the angang taru juri bam da husi khadun leiba amadi khong khangdana mangdo leiba sigi matang da bena khongsunga si sangsin sabne maramasina militants in the militants in thong singna ko yasinite haiba thong si being on the table to see a two matam the lake of the Makatana, Simba, home to third Patarabaki, Sri, Hiba, Salakani Hibaki, Sri Bab, so then from the Magitaki, I'm sorry.
Kuki terrorist sing na fazin kiba apokpi mama machi amadi angang singi langla langjul puthoktriba fawba chak chakiroi haina Kuki sing na pha kibada yawkibi hal adugi machanupi na phongdorakli ngase Kanchipurda pangmi singa unaba amada ningthauzam ive nobina hai numit mari phajilaklaba fawbada makhoigi langla langjul amata khangdana lairibasi yamna pende laingak na makhoibu tekta kaidana phangnanaba lakhotpa yabat Thabok Thauram Singh Hena Kansun Lakhoi Piyo Miyam na Sumakoi Pangnana Bahonabada Mateng Pangbiu Juri Bangi Praja Singh Bo Kanbi the Bagi Tawong Ama Uribasi Yamna Tamoy Shoi Makoi Chak Chaba Langla Langjul Pangdriba Pauba Chak Chakiroi Fongdoki Noi the Topani Kalang the Kanbi Ima I Udaba Kuide Chahika Unaratamani Irang and the Jumda Chapapandi, you want Jacobola and the Chapapandi, Jacobonoan, but Imana Paga and a Paula, and to make Tadoka and a Paula. And then Imana would be about the Jacaro and the Sivo, the Imana Lapunai. Pong Kumari Fawigi Manunda Fazan Kibami Taruk Adu Rescue to Wangamdrabadi Rasniti Tawai Yauriba MLA Minister Singh Pam Tadok Nabastem Saro Haina RPI Youth Ki President Mairaba Haisnamna Fondorakli Wapamasi Ngasi Manipur Press Cup Tapang Tokiba Pawgi Mipam Amada Wapamasi Fondok Aduna Mairaba Maisnamna Makata Aduna Hai Nupibu Awang Batak Tamduna Beti Bachao Beti Parao Haina Lauduna Campaign Kaya Amat Chongshili Adubongasiga Numit Humni Suraba Fawba India Lengakna Pikliba Angang Ahumiauna Mioi Taruk Fazin Kiba Adu Rescue to Wangamdaba Hibasi Yamna Ikai Ningai Laibak Tibani Luraba Tanpamashida Amaga Hunaraga Leba Social Media Post Tagatpa Wangang Bana Imaleba Kanbangam Loi Aikoigi Icha Sokte Yum Sokte Haiduna Laitokpagi Matam Nate Hibasi Munakangbiu Praza Singi Kolau Lauba Horok Labani Tawada Tabak Tahodrabadi Akaiba Kaya Ama Layak Loi Haningai Late Hauziki Fiba Mashida ruling opposition Kaidok Laga Laiba Matam Nate Isa Isagi Angamba Taudang Lauraga Iramdam Kanna Bahonasi Oyakliba Fiba Mashida India Lengakna Micham Praza Sing Ngakpak Ngamloidaba Tarabadi Aikoigi Angamba Putok Naraga Lanthengnaragi Iram Damasti Kannaba Aikoi Khotnaragi Haiba Wapam Thamlamduna Manipurgi Leiriba MP Ahum MLA Minister Singshu Mitpanglo Rasniti Tawbagi Matam Natre Haiki Lalo Wama Laglagani Habase Shaka Pariba Amudi opposition MP any Rasniti Toriba Singi Mopamda RBI Mopamdagi Amukan Tamjari Aduga Aroy Rescue the 6 innocent civilian immediately. Masimtang haraga otang solution. Manipur da thok libai rang sida Churachampur Torbung Bangla amadi tonga tonga mafam kaya dagi lanjulaktuna Thambal Mare College oinamda hanglibai lip camp da songjafam lauriba IDP singna juri bamda micham taruk fajin kiba athubada thadopirau Manipur amadi India lengakna fajin kiba micham tek ta kaidana thadoknaba hotnabiu haina lengakta takshinduna ngase wakat mifam chatakre IDP hal amadi angang sing punna saru yaduna pangthokiba wakat mifam aduda micham taruk fajin kiba athubada thadopirau Manipur amadi India lengakna fajin kiba micham tek ta kaidana thadoknaba hotnabiu haiba placard sing sizina kibaga loinana kholaw kaya so lauki IDP nupi amana phongdokibada angang macha yauna mioi taruk fajinduna thamkiba adu India government amadi Manipur lengakna asoi angam yaudana miyamda khusinnabiu sakmaneng manabasingda thauna puthoktuna lan thengnabiu madu natana karishu khangjadriba angang singbo phajunba haibasi pangdabagi matawni cheng chongduna sanajagadaba angang singbo athubada thadopirau madu natrabadi miyamgi achoba akanba khongjang kaya lakani haina su makha taki saruk yakibi IDP singna phongdorakpada angang Ginumitna lakpada chen chongduna sanajagadaba angang singbo phajun bayaning de landa yawushna taba micham sing phajilaga malemgi mioi bagi chotna bigi wangmadani maralejadraba nupi angang sing phajun ba lip camp ta leiriba IDP sing hauzik tuminna leiba ngamlaktre malemgi chotna bigi wangmada kuki militant singna angang macha sing amadi nupi ahum yauna makoi tarok phajunduna thamliba shida India amadi Manipur lengakna tuminna yengduna leiba yaning de haiki Juri bangi thodokta pikliba angang ahum yauna mioi
Nupi ahum phajin kibadu athuba matamda lengak na tek takaidana puthorakadabani karigumba cookie singna makoi bu khut tharabadi maitei singna su tawba yaba thabak tarakani haina lup ahum gi wangang loi arambam ongbi lata devi na phongdorakli wafam sing ase Manipur Press Kapta All Manipur Progressive Student Association apunba awanba Manipur amagi damak Kangleipa Women Welfare Association na pullaga pangthokpa pawgi mifam amada phongdokibani mahak na makha taraduna juri bamda thokliba thodok asi apunba lupki maikaidagi akanba maungda condemn tawi numit humni pharaklaba fawba langla langjut amata khangdana leiri ahenba security thajinduna thiri hairagasu ngasi fawba puthokpa ngamdaba haibasi laibak thibani miyoi bagi minungshi yengdaga chamdaraba miyoising adu thadopiru haina appeal tarokli India lengak amadi Manipur lengak na kupna mieng changbina basu appeal tarokli kuki nupi anigi fi thongdabagi thokiba thodok adudati lamdam mastigi leiriba MLA minister India gi prime minister home minister yauna tongan Bamiyoi singna condemn tawkibani adubu lanjadaba pikliba angang ahum galunena nupi ahum phajun kiba asishu thadopiraknaba condemn tawdaba asi laibak thibani condemn tawfam thoi haiba wafam thamki ki MLA na ngarang ko phongdokibado akogi yamna laibak thibani hena lowe karigi Manipur di praja moina mahapu jilbang praja na makoi kudingmaki maitei pangan kudingmang na mahapu Jilbang bi mihune na thagal akanda ngarang mana phongdok ki wafam do madusu akoi tarane lawde adugi wafam tu so khya zilinde ha wafam Malemge khwaidagi chawba democracy satliba leibak amadi military power da so singthaba yana phidan phangduna lariba India government na karishu laitraba pikraba state amada thokpa crime amubo lakshin bangamdaba haibasi yamna ikai ningai ni haina thawbal amasong kakseng district apunbal lob takdalgi maikaidagi phongdorakli Tagdalgi chairman na thadurakpa cherol amana hai India gi border state ama oriba Manipur ain leitraba state ama oina thambiri tha tara nipana shida miyoi lising kaya leitana elip camp singda saidangduna leiri phiba masida wakhal pukningi leina laichot kaya mayok nabatan natana punshi kaya su pikhamnakre handak amuk lauda thabak suringaida Sofia bo nomoina kaptuna hatkiba juri bamda miyoi ani tamthina sikhi ba loinana Mirwal tadriba angang yauna miyoi taruk nomai chindon da phaduna pukhiba sida state lengak amadi security advisor na wai ama fawba kangthok tababo tagdalna akanba mongda condemn tawi phajun kiba makoi taruk pu miyoi bagi minungsi yengbiraga tekta kaidana thadopiro haina so tagdalna appeal tarakli Ideal Pioneers Club IPC Kaksing Ningthau Lekai na Shinduna Club asina konbai area da leiriba afabai mayoroi singda ngasi IPC Meritorious Award 2024 kusinakre ngasi Sri Radha Krishna Mandir da pangthokiba tharomaduda ex minister Thokchom Tomba additional CEO Nawem Pravin IAS Lekai gi hal Moirangthem Ibomcha Liberty Theatre Kaksing gi director Nawem Uttam Kumar IPC gi advisor TS Kunja Bapu Kaksing Municipal Council gi caretaker councillor M Ina Khunbina Daista Famki Tharomduda Lanthokiba award singdi and Juten Ningsing Kudol Chai Sigi class 10 amadi 12 exam da position phanglakraba amadi first division da pass tawkraba singda meritorious award sing amadi Jawaharlal Nehru University New Delhi da economic subject da PhD degree Phangnakrabi TS Dudarsini Devi da incentive award PK Writers Association Kaksing Manipur na senduna program Bharat Maitegi Chamaga Supna Ani Surakpa Mapokuman Palanga Mari Lenana Puthokpa Ratan Kumar Narem na iba lairik program Bharat ki punsti khongcheng asi phongkre Library and Information Center Kaksing Phausupa Lekai da pangthokiba thoram aduda ex minister Nomaithem Nimaina athoiba mithunglen Writers Association Kaksing Manipur gi president program Nimaina tharomapu aduga Kaksing SC gi ex MLA Yekhom Susandra Rims Imphal gi Reader Chief Librarian Dr. Nawrem Giridari Amadi Denamanju University Imphal gi Reader Vice Chancellor Professor Nomaithem Ras Mohana akanaba mithunglen sing oiki ngasi phongkiba program Bharat ki punsi khongchot hariba lariki masak Dr. Nomaithem Pramodini na taki
Leibak asigi ahanba Prime Minister Oiramba Pandit Jawaharlal Nehru gi mapok numit asibu Bal Diwas natraga Children's Day haina chai khudingi pangthokuna lakdi masigi saru ama oina juribamda osi oina leriba sagapam ibotombi singna juribam gi lip camp singda koina chatuna lip camp singda leriba angang singda ahaw athum lairi kolom amadi pencil na chingba potlam sing kaya yenthoki potlam sing asi juribam Higher Secondary School Vidyanagar Multi Indoor Hall amadi Harinagarda leriba lip camp singda kusin Naki. Manipur Lengaki Directorate of Education School gi Zonal Education Office Zone 3 Thawal gi Science Unit Senduna District Zonal Level Science Seminar 2024 ngasi JEO Zone 3 Thawal gi Conference Hall da pangthokre Artificial Intelligence Potentials and Concerns haiba hiramda class 8 tagi 10 fawbagi oina pangthokiba science seminar duda JEO Zone 3 Thawal Arambam Anin Kumarna JEO Zone 3 Thawal gi DI of Schools Ningombam Rajan Singh amadi AI of Schools MES Tauram Projen Singh na mathang chutna athoiba mithunglen tharomapu amadi akhanaba mithunglen Singh oina saru yaki Artificial Intelligence Potentials and Concerns haiba thimasida district asege tongan ba school singdagi lakpa mahiroi kunumdoina presentation utuna athoi ahen tanaki loinana aptitude test to pangthoki ahen athoi tanabaduda Bright Foundation School Thawalda class 9 tamnibi Bhavani Waikhomna ahanba KM Blooming Higher Secondary School Khangbokda class 8 tamnibi athoi bi khundrakpamna ani shuba amadi Bright Foundation School Thawalda class 10 tamniba akoijam wanglen angomna ahum suba takre district level seminar sida ahanba amadi ani shuba taraklaba mahiroi singna state level seminar da saru yaduna athoiba ahen tanagani hari amadi makok mathang tarakraba mahiroi singdasu ngasigi mithunglen singna mana mathum singen thoki tharomaduda wangang ngangbada JEO Zone 3 Thawal Arambam Anin Kumar na hai telawa matamashida mahiroi sing asina piriba performance sing asi yamna singtha ningai ni state level seminar da saru yaba ngamhautre haiduna kaidawnungda pukni wakhal hantharoi dabani astegumba chahi khudingi pangthokani mashina mahiroi singda knowledge hengat hanba khakta natana self confidence hengat hanbada achoba thawdang lawragani haiki Tha sege tang tarama thuida Juribangi Borobekra subdivision da Cookie terrorist singna khulai paiduna Borobekra relief camp da lariba sing amadi manak nakpada lariba maitai singda landara khraba matungda Juri United Committee JUC Juribangi Makhabasti Jurimuk Borobekra outpost amasung Borobekra police station da state forcing matik jana thambiu haikiba demand sing adu piraktabana maram oiraga ngasidagi hauna JUC da Yauriba CSO Singh All Juriba United Clubs Association Azuka Jury Development Organization JDO Kokomi Juribam Apunba Juriba Maira Paibi AJMP Jury Imam Maira Paibi Apunba Loop Jimpal Students Organization ahum na ngasidagi hauna khongjang kaya chongshinba haurani haina ngasi Jimpal gi office ta pangthokiba pawi mifam amada JUC gi convener Hais Priyanandana paumi singda phongdokre mahakna makhata na phongdokibada ngasi nungthil pung 3 taba matamda lekai anida candles light protest tawgani hayeng November 15 dana Juribamgi mafam kudingda Maira rally aduga tang 13 dana all Juribamgi oina pung nifu nipangi general strike tawgani haina Jury United Committee JUC gi convener Hais Priyanandana makhata na phongdokhi loidena Juribamgi MLA MD Asaf Udinna ngarang social media da ima singga wari shanaba matamda masamakna mahak ase power amata paidri haiba wafam thamkibaduna Juribamda leiba CSO singna MLA bo boycott tawri haina su lauthoki na singba khoi taja phangi maram aduna power laitaba khogi local MLA khudakta khoi pham thado loinana hari bajri bamda leiriba CSO sing asina khogi local MLA masi khudakta gi boycott tawre haidina khoi press media tangda lauthokchari Lamdam asige khwaidagi chawba kumai ama oriba ningwal chakauba kumai ga mai loina leinana ngasi Bangladesh ki seleta MBBS tamliba ningwal sing sakaukre Bangladesh ki selet town da leiba lama bazar da leiba hawbam bijoina Manipur dagi seleta MBBS tamliba ital singa mikup amata oirabasu harauna nominaduna mabung amadi machalgi maribu hena chuchun hanbagi pandamda ningwal chakaubi tharmasi pangthokpani hari
Artist Training cum Educational Research Center Imphal na sinduna tararak suba state level Patriotic Song Competition ama Yes School Police Land laiba Manipur Dramatic Union gi auditorium da pangthokre competition adu da tonga tonga ba mafam singdagi lakpa artist kaya saru yaduna leibak ningba isei sing changdamnaki tharom adu da Patriotic ki President Sobita Soibam Social Activist Dr. Soraisam Manauton Amadi Amik Bisnupur Center ki President Dr. T.S. Soram Kumar Su Saru Yaki Tauram aduga mari lenana Dr. Nayan Sanana haikibada state asida kukina horokliba lanjau asi thinanaba matam amata oina punshinba mathau tai karigumba machoi tarabadi kaidonungda mai pakpa ngamloi haiki maitaina puwari gi sarukta awagi makutta chahi tare khunta khibani adubu matam aduge ningthau nara singna arambai tengol samgatuna manipur gi ningtamba amok hanjin khibani anoba manipur da palakhiba matam gi lenga pariba singna masagi bot fangna bona bada thawoidabagi ngasi lamdam asi awaba kaya mayoknare kuki singna manipur gi ngamkhai thugaina ba hona bada thokliba mishi minagi thaudok asi irang nate maitei furup manghanaba haurakpa lanjawni haiki yaurакle akoina ka hena maibak ningbase pami akoi kathokba pami tungi mironi dama akoi gi leba kanjana ba aduna ngasidi thongna leba aigi isa isu singna ngasidi maibak ningbagi se sakpi dana akoi gi puning thogat bidana ngasi phajang ba isai su oja guru singna tambi bo su isai mayek iba Jammu gi MA Stadium da chatakiba Nipuni palak suba under 17 male national school games judo championship ta saru yakiba Manipur ge sanaroi singase Imphal deukre sanaroi singnangase Imphal International Airport ta hek thungbaga miyamna taramna okay championship adugi 60 kg category da yumnam yuhenbana gold medal 81 kg da huidrom beni na silver medal amadi 90 kg da K Vishwana na bronze medal laukibani Manipur ge team adubu luchingliba coach A Surjit na championship asibu sinlang libasengna michang mikhai naidana chatharam labadi Manipur na overall team champion oiba ngamlamgadabani haina pendaba phongdoki Manipur gi marakta sanaroi ama sokpadagi medal lawak ngamkhidaba amadi michang mikhai naiba thawongna ahum suba runners up taduna lehokhibani hari Tarahomdoi suba Prajapita Brahmakumari Ishoriya Bishwa Vidyalaya gi Anoba branch ama Oinam Bazar Irengom Lambi Changphamda Vidyalaya asigi state branch in charge Nilima Benju nangase hongdokre branch hangdokpagi tharonga mari lenana Vidyalaya asida numit 8 nigi lemna pigadaba training course amasu haudoki amadi miyoi kayada mataw karamna stress hanthahangani haibana chungba takpi tambiki Vidyalaya asigi branch office hangdokpaga mari lenana Nilima Benju na phongdorakpada Manipur da thokli irang asina maram oiraga miyoi kaya amadi ka hena stress anxiety helakpa shina society da problem kaya ama ohelaklibasi hanthahanaba pandamda oinam circle gi branch ase hangdokpani masida miyoi kontra hena enroll tarokle mahakna makha taraduna jakurador dagi Phajin khiba miyoi taruk adu athubada thadokpiu nupi angangda ot neiba haibasi mama singbu ot neibani aduna mama singbu ikai khumnabiba oina makhoibu thadokpiu haiki Ningol Chakobagi Firol Legani Haina Yumdagi Tokiba Miyoi Ama ngasi Imphal District Porompar Police Station gi manung chana leiba Tinsir Road Ralpat View Point Haina khangnaba mafam amada ngasi ayu asi bhakjang oina taduna leramde asi bhakjang oina leramliba miyoi adu Imphal East District Lamlai Police Station gi manung chana leiba Kharason Village tagi Waikom Sanaton chahi kuntaret apopa laikhidraba W Prem Kumar ni haiba khangba ngamkhre Waikom Sanaton gi mihatpu yaningdaba phongdotuna ngasi Kharason Community Hall mayada Kharason apunba mayra paibina senduna wakat mifam sathakre wakat mifam aduda saru yakibi Kharason apunba mayra paibi gi secretary Sobom Ongbi Ranita Arambam na hai Waikom Sanaton asi nongmagi apang thabak shuduna imung pujaduna leiba miyoi amani adubu ikhang khangawdana ngarang numidang sakhangdaba singna nongmoina kaptuna hatok piramba asi thamoi sokna pendabaga loinana yaningde karigumba mahaki phana yamna mara leramlabasu miyoi bagi minungsi yengbiduna matungda tawdana ba warak watemba amasung imung manungda
Kangan Semdok Nava Tanja Ama Piramdana, Asumna Minushi Daitana Hato Pirambasi Pende, Amadi, Yaningde, Atuba Matamda, Kanana Kari Marangi Dama Halam Nibano Haiba Adu, Sendo Pirau, Amadi, Mele Number Singnashu, Miat Asibu Tizimbu Fondoki. Amaromda, Imong Manungi Mioshina Fondorapagi Matung Inna, Ta Segi Hoki Batang Amada, Mahagi Macha Amasung, Mamagi Nual Jakobagi Filegani Haina, Yumdagi Masagi Ektibada, Tongduna Toki Badagi, Nalakidabani. Numit adudagi mahak phone susakidre imung manung nadi atopa thabak chalamgadra natraga moirangda mapagi yumda leirambasu yai khanna lekhibani adubu ngarang numidang yaral patki mafam amada nomoina kaptuna halamne haibagi pau lakhibani mahak na hinglingaida kanagumba amataga nungaina dabagi pau takibasu daite mahak po asumna hatok piraba asi thamoi shokna nungaijade mahak leitrabanina mahaki pikliba machasing amadi lukhrabi mama kanana yengshinbigani haina thamoi shokna paudom lakhi Waikom Sanatongi Numit Kumangani Dangariba, Machanupi Amadi, Jahi Mari Dangariba, Machanupa Leheuri. Nakan Amaromda, RPF na Tadora Patrol Amada, Karason Makale Kaidegi, Waikom Sanaton na Jahi Tara Mari Dangaribi, Nupi Macha Amabu, Namduna, Pamlan Lambaga Loina na, Hat Nama Hotnarambadagi, Shibagi Turak Pi Kipani Fondoraki. Langol da Labor Shizai Academy of Nursing at Taruk Shuba, BSK BS Nursing Mahiroi Singi, Lem Lighting Amadi, or taking Taromasi, Langol Laimanai Apunba Community Hall da Pangtokre. Taromadu da Shiza Hospitals and Research Institute, Langol Chairman Dr. K.S. Palin, Shiza Foundation, Langol Secretary Mr. Suresh Tokjom, Manipur Nursing Council, Lampel Patki Registrar Dr. Aribam Jamuna Amadi, Shiza Academy of Nursing Principal Dr. C.S. Babitana, Atuba Mitungnen, Taromapu Amadi, Akanaba Mitungnen Sing Oina Saru Yaki. Taromgi Atuba Mitungnen Warwal Perioduna, Dr. K.S. Palin Nahai, Nurse Haiba Sinpam Asi, Miamna Pamnadrabasu, Yamna Maru Eba Sinpam Amani, Masi Icham Chamba, Micham Amana Hekta Changbangam Day, Masida Changi Harabadi, Wakal Chetpa Amadi, Haitoi Sinteba Matautai, Masigi Matakta, Patient Kaliba Wakal Adubu Kangduna, Makoigi Anaba Adubu Pahanaba Amadi, Hinganaba Hotnaba Aduna, Nurski Maru Eba Taudangni, Sinpam Mashida Kondarak Liba Mahiroi Singna, Theory Kaknatana, Wakal Pazahanduna, Patients Singi Care Launa Hotnabada, Katopaga Lumina, Tabok Tahani. Shiza da tamkiba nursing lamdamasi khaktan natana mapal leipa kayada pamnai mashimak Shiza Academy asigi oina chauthok chaningai oi hairaduna nauna Shiza Academy of Nursing ki building asishu olakpa chahi dalushinduna mating leiba nurse kaya puthokna bahona khigani phongdoki tharomadu maheroi kuntrama thoina Florence Nightingale gi photo da ikai khumnam utpaga loinana wasak lauki tharomadu ge saru ama oina Shiza Academy of Nursing gi makok thongba maheroi sing mana piduna puning thawaki Hingsagi Taudo Kaya Tokanba Amadi, India gi sovereignty amasong integrity gi mayokta thaba kaya tawbada chenabadagi Meghalaya gi lalhaulo Hainu Trap National Liberation Council HNLC bo chahi manga gi oina aina yadaba lupni haina center na ngase laukthokre Union Home Ministry na thokpa notification amada central government na HNLC bo ban tawbagi maramda haribadi Meghalaya gi khasi amasong Jantia tribes na Pak Chawna Khundariba mafam singda makhoigi lupki damak miyamdagi nam haduna pankhomduna Tabok Sathanabagi damak aina yadaba lup amani haina lawi North Eastern Ladiba atay insurgent group singa khosamaduna criminal case nifunipan pangthokpadasu HNLC ashi Chennai lisingani taramapangi November dagi lisingani kunmari gi June fawbada Meghalaya da bomb pokhai hanba natraga pokhai hanabagi thawrang kaya lakhatkhi hainasu pali HNLC gi frontend organization kaya nasu India gi sovereignty amasung integrity gi mayokta thabok tawi hairi Hana Pakistan Taliban gi stronghold oina Pakistan gi northwest gi mafamda yamna sakti leiba car bomb ama yum ama gi manungda pokhai rakpagi thodokta yamdrabada angang aniga militant mangaga siri local police na haikibada commander Rasul Jana
Mir Ali City da leiba mahaki yumda car amada bom ama fit tawringeda pokharakibani Pakistan Taliban gi miyoi shinghudakta lagduna laikhidraba militants ki hakchang sing adu lauthoki matungda authorities na angang ani gi hakchang adu tek karabayum adu gi manungdagi fangki pokhaikibagi thaudog aduda anakpada leiba yum kayaso sokhanki nupi ama yauna miyoi 13 shu asok apanangki Pakistan Taliban mafam aduda security force ta nongmai rocket grenade amadi suicide car bomb aduna yamna attack sathai hainasu Irfan Khan na phongdoki asok pasting kharagi phibam no shilakpadagi hospital da pokaduna laikanari province asigi mafam amadasu suicide bomber na motorcycle tongduna lakpada mahaki target yaudringida Charsada district ki lambida mathanda pokharak tuna sire hari Pakistan Taliban asi Tehrik-e-Taliban Pakistan haina khangnei Afghan Taliban dagi khaidorakhibani Aroibada maroiba pau amukanna pizari Bisnupur, Churachampur, Imphal East, Kangpokpi, Imphal West amadi Juribam district ki Sekmai, Lamsang, Lamlai, Juribam, Leimakhong amasong Moirang Police Station gi jurisdiction singda Armed Forces Special Power Act 1958 ki makhada disturbed area lauthokre Koki militants singna phajun kiba angang ahum yauna punna miyoi taruk athubada tek ta kaidana thadok pirakadabani haina wakai khongjang sangsangkre District Zonal Level Science Seminar 2024 pangthokre Loinana Meghalaya gi lalhaulup hainin trap National Liberation Council bo aina ya develop ni haina Union Home Ministry na lauthokre Matang asida imes parong sanok sa balushin jari mi eng tabiri basingbu amukan na kurumjari